Arambai News Guwahati da Maitelongi Pau tabri singbu ihan handumukta da chingangbam Suzitrani na kurumjari. Zingasigi samlappa mariba Pau sing logirase. Assamgi municipal mikhal lagliba March tarukta pangthoklagani. Mirepche handokpugi aroiba numitna February kundani aduga result na March ki mapanda lauthokani. Assamgi municipal board mardphugi handaki mikhal asida ahan boina EVM da board thadagani. Barak Tampaki Silchar de court case labor maramna municipal Mikhal gi matam hojik phauba lauthoktree. Mikhal da road show amadi rally na chingba chatpada athingba legani adubu mirep amana maki supporter tara mangaga loidana yum da chatuna vote khombadi yagani haire. Lagliba Rajya Sabha gi Mikhal Gambari Lina Congress ki MLA Serman Alina Yamnamak Angakpo wafum ama phongdorakre. Madudi Rajya Sabha Mikhal da Congress ki MLA manga BJP gi mirepta vote thadagani haibasini. Asigi sumathakta Congress ki mathakta condition manga thamlakhe karigumba condition singasi ngaktaba thoklabade party thadoklagani hainasu Sermana warning pirakre. Nagalamrobda eviction gamari lina na barpeta satragi matakta singnaraduna wangang kiba MLA Serman Alina ngasidi satratikar gi mafamda lale haizarakibaga loinana mahakpu ngakpinabasu hairakhi. Sarbanan Sonowal na MP khankibadagi bypoll pangthokadoriba Majulida ngasidi miyamna pendabagi kholau kya laurakle. Majuligi Bokat Chaporida Kun Tarateret ki Kunja Singna, area sida Chakot Thorang Amata, Bakat Pidabagi Damag, Akanba protest Torokibaga Loinana, by policy Kunja Singna, boycott Togani, warning Torokibaga Loinana, Kungang Singa Sida, Ras inti Luching Basing, Amata Changba Yaroi, Hainasu, Ben Tokre. Ngasi Assam lengakna Singerbon Gilray ning Kaiba Kananaba Anisuba phase Kyoina Charakna Lupa crore ahum dasmik manga Kaitarakrabagi Matung Tabak Haunanaba Assamgi Water Resource Mantri Pius Hazarika Amade Lakipurgi MLA Koksik Raina Singerbon Mutum Lekai de Laktuna Urep Uyung Tamkre Thoramasiga Marilina Siroi Lili Rasmani English School the Pangtokiba Miamgi Oiba Apongba Mipamda Minister Pius Hazarika MLA Koksik Rai Kasargi DC Kirtijali Additional Chief Engineer Water Resource Pranab Kumar Turung BJP Kasar District Ki President Bimolendu Rai Executive Engineer Water Resource Ashik De Manipur Development Council ki Chairperson Reena Singh Binakandi Mandal President Vidyapati Lakipur Mandal President Sanjay Kumar Thakur Social Worker CH Mohan Singh na chingbana daisa famki Mithung Singh na Maira Chukatuna Thoram Haudok Labamatung Singerbon Development Association ki Maikaidagi General Secretary Yumnam Nadia Chana Minister da Mitei Koyet Yetuna Ikai Khumnaba Utki Tungda Pranab Kumar Turung Kirtijali Koksik Rai Amadi Pius Hazarikana Mapamasigi Erosion Protection Gidamag Phase 1 Amadi 2 the Peter Kiba Senpam Amadi Lamdamasigi Lambi Thong Semgat Panaching Matangda Lenga ki Pazarba Scheme Sing Paladuna Wanganki Singerbon Development Association, Educational Youth Club, Singerbon Football Academy, Siroi Lili Rasmani English School, Maira Loop, Mutumlekai gi Dabi Kaya Yauba, Memorandum Su, Kaisam Champalalna, Minister Amadi MLA da Pishan Ki. OBC gi Chairman Aviram Sarmana, Program Conduct Tauki, Amadi Yumnam Nadia Chana, Tagat Wahi PK. Ngasidagi Hogduna Numit Mangani Chupna Haraugadaba, Chingu Awong Dingtho Awong Lema, Ibudo Ibendogi, Haraubagi Thoram, Joragul, Sonai, Kasarda Hokre, Haraubagi Thoramasida, Punna, Togel Pangminasi, Haina, Malemgi Apunba Mite Lining Lupki, Maikidagi, General Secretary Lamyanba Moilangna, Haizerakle. Mizoram da Handakta Tamthiraba, Mihad Amada Hatokpi Kraba, Kasar, Dolai Rampurgi, Mitei Macha, Kaisam Province Singi Matungda, Ngasinamuk, Mahaka Punna, Thau Puduna Chatkiba, Nipen Sing Su Sire, Hairakre. Panbayai, Province Singasi, Mahaka Loina Kiba, Nipena, Hatpini, Haizinduna, Mizoram Police na Nipenbu, Pazinduna Tamlakibani. Adubo, Numit Tara Mangani Gimanungda, Tadork Naba, Hotnagani, Haina, Miamda, Kasar Espina, Tazaba, Piram Laga, Ngasina, Mizoram Police Custody da Heng Togduna, Siramle, Hairakpasi, Tasengna, Yamnamak Ngakningaini. Mizoram Police ki Karamba Amotpa Natraga, K. Pravin Mihatki, Karamba, Mitna Uhovo Pogdam, Nipenda, Labadagino, Nipenbu, Mizoram Police na, Hingna Tadokpa, Pamdribano, Haiba, Wahankaya Ama, Lakli. Mitei Macha Singbu Yamnamak Usit Toy, the Bagi Monga, Mizoram Police na Loriba,
चथरिबा थोंग असिगा मरी लेना मिहाटपसिंग असिगा मरी लेना ngasi Rising NGO Community Hall da Dholai Rampur gi khunja sing amadi Assam gi civil society organization singi apunba mifam ama phamkre mifam asida All Assam Manipuri Mairapaibi Coordination Committee AMSU AMIA Maifa loidana atay atay loop kya su yauna Joint Action Committee for Double Murder of Praveen Singh and Nipen Singh semkre member kunmanga gi committee asida convener sing oina TH Lokesor CH Apu M Bikram KSH Kundal Jiram Angom K Bikramjit Seram Herazit amadi Pramila Devi yaure Manipur lengaga amadi milalga yanakibagi matungina MA fauba loan asi sizinabaga loinana pauche sing mathang chahidagi mitai mekta onthoknabagi thorang khaya thabak oina pangthok pangamnaba tongan tonganba masaloisang teretki nauna thau pugadaba sing khankibaga loinana warep kya su lawkhre warep singi manungda amzu EGM yauna semkiba monitoring committee na hawkiba January 19 da lakadurba chahi inglisingani kulhumdoi gi January 15 faubagi manungda pauche sing mitai mekta onthokpada masaloisang teretna achoba thodang lowba saruk mari thokpagi saruk ahumna mitai mekna chauna backdrop film poster banner signboard advertisement amadi poster sing the thaba asina chingba warep kaya yauri mamangda punna lepna kibagi matungina chatna kanglon kya su semba ngamkre haina ngasi Manipur Press Club ta pangthokpa thorom amada secretary Huirem Loikhomba maiteina phongdorakhi Kanglai Park loina silon apunba marup kalam Imphal gi kunsuba mapokumon amadi mana lanthokpagi thorom ngasi Manipur Dramatic Union Yai School Police Lane Imphal da pangthokre thorom asida Manipuri Language Board ki convener Kiran Kumar na chief guest amadi Thiam Ongbi Silaibana preside tawkhi Athoiba mithung sing na maira chukhatuna thorom hogdokpaga loinana leikhidraba lubloi singi mafamda leisu katkhi Asem Memcha Wahengbam Roman Maitei Dr. Khetrimayum Santa Mutum Manitonda Manasing Lanthokhi Makhatana Hona Jaman Mana Inglisingini Kurma Thoina Chongtham Mangle Maitei Elangbam Ishai Hanbi Kolom Achoubi Amadi Athokpam Birbabu da Lanthokhi Saknaraba Wari Macha Iba Komlakanta Pongsa Tabam Amadi Imakhol gi President Dr. Gunachandra Public Library gi President Ajit Kumar Sharma amadi Dr. Nilmala Raj Kumari su thoromasida saruk yakhi Kamal gi General Secretary Mayengbam Jamunana Mayambu Okpa amadi thoromgi nunggi oiba warol thamki Assam gi CM Himanta Biswa Sarma ngasi mikhal gi mangoinana Imphal da maki Manipur counterpart N Biren ga phaminaduna wari sanakre Tangkak ani thokna pangthogadoriba Manipur mikhal gi mangoinana ngasi na CM Himanta Biswa Sarma gi ahanba Manipur khongchat oire NPP na ngasi so militant group kaya na makhoi gi mirep amadi workers sing da kihalakpagi wakat leptri Tipaimu Kendra da underground cadre sing na phong na khulai paiduna voter amadi village chief sing da kihanduna akanaba candidate amadi party da vote thadanaba pressure pisu haire Technopal amadi Tamenglongi Kendra sing da suasumna lalhoba sing na NPP gi party workers sing da kihanbatanatana makhoina haiba indrabadi madugi mahei sathigani hainasu warning tauba lepa leite haina wakatlakle Manipura Ayush amadi Yoga gi Research Center ama hangdoknaba center na ayaba pirakle haina ngasi Ayush Department ki Director Dr. Aribam Guneshwar Sharma na phongdorakre Wafamasi ngasi Manipur Press Club ta pangthokiba Yoga Training and Research Center Manipur na tha taruk khudingi puthokadaba yoga mangal ko bache phongbagi thoramda athoiba mithunoina phongdokibani Ngasi ayuk anganbada Imphal East ki Ningthem Pukri mapanda laiba BJYM gi President Manohar Mayum Baris Sharma gi yum gi gate mamangda hand grenade ama sakhangdaba singna thamlamle haire mahaki yumda duty tauba video personal singna ayuk anganbada yotek thantik mayam yauba kokta amagi manungda haptuna thamlamba thengnarakibani Matam sangna kholau pauche gi editor oiramba moirang hanuba leiraktagi khangdrakpam surchana khanghodana leikidabada amjuna thamoi shokna nungaitaba phongdorakle mahakna leikidaba si paumi khunaida menkhatpa ngamlaroidaba achowa mangjaba ama oiragani haina amjuna hairakle matam amada Imphal da phonglamba pauche kholaugi assistant editor oirambadagi ngasina thakhagi puthokpa kholaugi editor gi thogal puduna leiribane Imungi awabdasu amjuna saruk yazari haina General Secretary Khwairakpam naubana thadorokpa chirol amana
ꯐꯣꯡꯗꯣꯔꯛꯂꯤ꯫ ngasi jiribamgi BJP ki ticket tanaramba A Biren K Sarat Kumar amadi L Birjit na DC office ta puna chatminaduna BJP mirep namirak pambuda chandragi mirepche pisinminakre jiribam khumang choksinabagi akhoi punna thodang lawminasi amadi lawjage tanja du miyamna aingonda pibiu haina mirep oriba buda chandrana hairakhi NPP ki mirep makak mayum Abbas Khan su ngasi mirep che pishinkre Abbas Khan na karigumba mahakna laibuk phaduna karabade ahan mamaktada education amadi lambi thongda mireng thamgani su hairakle jiribam da RT-PCR test tawba pamlabasu test tawpham leitabadagi jiribam gi miyamna khudong chadaba kaya mayoknare mafam asigi mahairoi sing amadi miyamna Assam gi Silchar da chatuna RT-PCR test tawda matam amadi sel hena changbagi awaba kaya mayoknare Assam lomdagi changlakpa sing jiribam gi thong mathakta rapid antigen test RT-PCR tawbagi thabak chathari adubu jiribam gi miyamnadi covid positive oidaba tangdangba khangnanaba RT-PCR test tawba pamle Meghalaya da yamna mangangningai oina tangai fadana vaccine kapkadabani haibagi mayokta protest rally chatharakpa urakle turada leiba mafam asigi miyamna nampuda vaccine kapthokpagi mayokta yamna mak santi oiba moongda wakat khongjang ama constitutional rights forum amadi awaken India movement Meghalaya unit anina khusamnaduna chatkre panbayai vaccine kapkadabani haibagi mayokta awanglong pokta phongna protest tawbasi handaki turagi asina ani raksubane mamangda Nagaland da sigumba khongchat amasu chatkrabane Tripura High Court na laikhitraba mama mapa sing da sel thumgi oina tangjaba luhonglabi machanupi sing dain harness scheme gi makhada eligible candidate oina logani haina Tripura High Court na ngarang ruling pikre hanagi Chief Justice A Accuracy gi single bench na pass tawkiba judgment adubu sogot aduna Tripura High Court ki Chief Justice Indrajit Mohanty amadi Justice Satyagopal Chattopadhyay gi division bench na luhonglabi machanupi sing de dain harness ki oina eligible ni haibadu challenge toroduna state government na pikhalakpa writ petition manga dismiss tawkre Uttar Pradesh ki ahan batangka ki mikhal hayeng ne Kendra Yankhai Nipan gi mikhal gi bot thadaba hayeng ayuki pung manga dagina numidang wairam pung 6 fauba chathagane punna mirep chatruk ka kulhumdoina lamba tawnari hayeng gi mikhal asida Chief Minister Yogi Adityanath yauna maroiba mantri kayasu mirep oigadoribane China na hojiksu India gi mahairoi sing Chinese University singda halak haningbagi phirep logdri Mongolia, Singapore amadi Pakistan gi mahairoi singdi numit kharani mamangdana Beijing da amuk halaktuna class haunanabagi ayaba pikhrabane hariba lebak sing asigi luchingba singa wari shanaraba matung China na ayaba asi pirakhibane adubo Beijing da lariba Indian embassy na masigi matangda leptana Chinese authority da taksillabasu karimata kanaba laitre mamangda South Korea amadi US ki mahairoi sing China da changlakpagi ayaba pikhrabane Luribasina India gi matangdadi hojiksu masigi matangda timeline natraga maram amata China na pidribasine China da foreign mahairoi sing amuk handuna class amuk hobagi matangda hana tanakhigani khanakhigani haina hanjin haiduna lakpa phirep adu Chinese foreign ministry gi wangangloi Zhao Lijiana ngasisu adumak ngangle Panbayai chaurakna Indian mahairoi lising kulhumdoi muk China da amuk makha tamthanaba India da khawrang na ngaiduna leribasi chahi animuk phajilaklabane adubo Indian embassy na leptana haijaduna lakpastu ngasisu China na adumak tasinadana laithokle aroibada ngasigi tentakpa maroiba pau khara Assam gi Darang district ta langja 19 khanghaudana narakpadagi nuaitaba thodok ama thokre Kanagumba mana makogi chananaba polam sing da hu chenba polam sing chaishilambadagi langja 9 su sikre haire Assam da donation lawbagi hainabi thadoknaba CM na laukthokhibaga loidana bihu committee chamaga 16 ta lupa lakh amamakhay pinanabagi damak lupa crore 19 ga lakh 49 lengakna kaithoklagani haikre Yamnamak nungaitaba thodok amoina Kameng sector da unning khaibada Laikhidraba brave soldier taret ki mari mata singda ex gracia oina lupa lakh mari piragani haina Arunachal Pradesh ki CM Pema Khanduna lauthokre
CBSE की क्लास 10 अमदी 12 की ओइना सेकेंड टर्म बोर्ड एग्जामिनेशन सिंह लाखलिवा अप्रैल 23 तगी ऑफलाइन मोड पांथोक्लगनी हाइरे दिल्ली दा कोविड केस हंथरकपदगी दिल्ली यूनिवर्सिटी ना UG अमदी PG कोर्स सिंगी ओइना ऑफलाइन क्लास लाखलिबा फेब्रुअरी 13 तगी हौननबगी वारेप लौख्रे हौखिबा पुंग कुनमरी सिदा इंडिया दा कोविड की अनोबा पॉजिटिव केस लिसिंग हुम्बुद्रामा थोइगा चहुम हुम्फु मंगा फंखी लिसिंग अमगा चनी 13 ना कोविड नंबर मोइदुना लैखिदे लाखलिबा फेब्रुअरी 13 दगी मेघालय दा थमलंबा कोविड की अथिंबसिंग लौथोक्लगनी लेंगाकना लाउथोरख्रे आसाम दसु लाखलिबा फेब्रुअरी 15 दगी अथिंबसिंग लौथोक्नबगी वाफम CM हिमंत बिस्वा शर्मना ngarang फोंदोख्रबने इंडिया यावना मालिंगी मफम कयादा थमलंबा कोविड की अथिंबसिंग तपना तपना लौथोक्नरक्तुना हानगी फिवमदा तपना तपना हंजिलक्पा उबा फंगलक्ले दिल्ली दा बेस होइबा फिल्म मेकर रिंटू थॉमस अमदी सुस्मित घोष की डॉक्यूमेंट्री फीचर फिल्म राइटिंग विद फेयर ऑस्कर की फाइनल नॉमिनेशन लिस्ट चनख्रे अमदी केरला की पलाकात लैबा चिंगी लम मलाम पुझादा ट्रेकिंग तौरिंगै अंगंब चिंचेप अमदा तासिनबदगी नुमित निनी चाबा तकपा फंगदना लैरख्रबा चही कुलुमदोइगी आर बाबू ngasi आर्मी जवान सिंगना कंदुना पुरकपा ngamkhre ngasi garnadi Arambai News Guwahati da Maitilon gi pau sandokchaba matang installation jabaga loinana tabiriba singbo amaka suhanna khurumjare